हौजिक फाउबगी ख्वाइदगी अपडेट ओइबा पाउ ताबिरिबा सिंगबु बिसंता साइखोमना तराम नौक्सरी हौजिक अहमदा मरु ओइबा पाउ मियामदा पिजरी कुल्लक सुबा दि ग्रेट जुन अपराइजिंग डे पांथोक्तुना थवाइना पंथा पिख्रबा थौबा तरागा निपानदा इकाइ खुमनबा उठ्ख्रे एजुकेशन एस की ऑर्डर मिसमदा अवाबा पीबनी हाइना फोंदोरकली लोइनना मणिपुर संदोलेबा कोविड लाइसेट असी न्यू डेल्टा वेरिएंट नि हाइना खंबंगमले हाइना चीफ मिनिस्टर नोंगथोमम बिरेनना फोंदोरकली हौजिक मरुओइबा पाउसिंग मियामदा संदोकना पिजरी मणिपुर की अपनमुगी सक्तम कायबे यारोय हाइदुने इहोगदा थवाइना पंथा पिख्रबा थौबा अथौबी तरागा निपानगी यताफम ओइकिबा इम्फाल ईस्ट लेबा केक्रुपाता निंगसिंग खुबमदा लेखिद्रबा थौबा थौबी सिंगी इमुंग मनुंगी मियोय सिंग यावना स्टेट असिगी तोआन तोआनबा मफमदगी लाकपा सिंगना निंगसिंग खुबमदा लैकतुने काय खुमनबा उठ्ख्रे जुन तरागा निपान असिबु दि ग्रेट जुन अपराइजिंग डे हाइना हंदक कुल्लक सुबा ओइना चाही कुमन ऑब्जर्वेशन कमिटी न सिंदुना पांगथोकिबा थौरम अदुदा कोविड 19 की एसओपी ngakna पांगथोकिबनी हाइरी निंगसिंग बयाई थौरम असि ऑल मणिपुर यूनाइटेड कमिटी ऑर्गेनाइजेशन मणिपुर के मखादा लेबा यू कोविड बिष्णुपुर डिस्ट्रिक्ट न सिंदुना कुल्लक सुबा दि ग्रेट जुन अपराइजिंग डे की थौरम असि निंगथौखोंग पब्लिक पार्क पांगथोक्रे हाइरी कोविड 19 की एसओपी ngakna पांगथोकिबा थौरम अदुदा रिचर आईएएस फॉर्मर चीफ सेक्रेटरी ओ नबकेश्वर निंगथौखोंग मैरा पाइबेगी फाउंडर आरके ओंगबी बैगबती यू कोविड के प्रेसिडेंट टीएस नरेंद्रो निंगथौखोंग म्युनिसिपल काउंसिल की एक्स चेयरपर्सन एल इबुंगो अमदी यू कोविड की मरु ओइबा थौमी सिंगना सरुक याखी हारी थौरम अदुदा हौकिबा कुमजा लिसिंग अमा चमापन मरपु तरागा तरेट की अगस्त की तांग मरीदा अमुको नसिंदुना पांगथोकिबा मणिपुर की ngamkhai कायबा यारोय हाइदुना मणिपुर की मियाम की ओइबा असोब खोंगसता सरुक याखिबा लैखिद्रबा मोइरांग थाना लाइकाइदगी रोमियो की मफम दसु ngasi हाइकत लाइकत तमकी हारी थौरंग मरी लेनेना यू कोविड के प्रेसिडेंट टीएस नरेंद्रो न हाइकिबदा अथौब तरागा निपान असिना थवाइना पंथा पिख्रबसु मणिपुर की ngamkhai गिदमक ngasi फावबदा अखोय खोंगफम लेंगदना लैरी सिंगतम पुना येलो फ्रुप कियाना खुंदामिनदिबा मणिपुर की सक्तम मचेत तानसिलक पुकुदिमकता यू कोविड की थौमी सिंगनसु सिबकीदना सरुक यागनी हाइना फोंगदोकली मणिपुर की मुखै कायबा यारो हैबा खोलावगलोने थवाइना पंथा पिख्रबा थौब मपारी ममोम सिंगी मफमदा इकाय खमनबा उतपगी थौरम अमा ngasi ngimkhokta leiba ibudau nongpong ningthau amadi ibendau ayang leima panthoi ibudau haureima sampubigi laibungda lamlaima party thaugalupna senduna pangthokre hari कोविड 19 की अनी सुबह लाइचना मरम ओदिना तंगाई फदबा लुसिंगबा खक्तमक पुलगा तौब सिंगी मफमदा इकाय खुमनबगी थौरम उतकी ngasi थौरम अदुदा मपुंग ओइना पाम्बी उ पाम्बी सिंग थाकी जुन तरागम पंगा मरी लेनेना उ पाम्बी थाबगी थौरम अदुदा पॉलिटिकल एक्टिविस्ट सापम कंगलेपाल मैतेना हैरांगोई थोंग कौबा येलो लिकलमगा सागोनबदा नतना उमंग लाई हराउबदा सैथानरिबा पाम्बी थादुना होगदोखी हारी कोविड 19 की लाइसेंस असिना अवासा थेंग मायोक नदन लेदिंगै चरक असिदा एजुकेशन एस डिपार्टमेंट ऑर्डर अमा थौरकलिबा असिंगक तब ngamde प्राइवेट स्कूल की महिरी सिंगदगी थागी फी सादा यांखै लौगनी अदुगा सिंताकपगी तलबना सादा हुमद्रा पीनबा खंगनख्रे हारिबा असि अवाबदा अवाबा पीबनी हाइबा वापम असि एसपीडीओपी की प्रेसिडेंट यूनुस खाना थादोरकपा चेरोल अमना फोंदोरकली हौजिक मणिपुर संदोलेबा कोविड लाइचेट असी न्यू डेल्टा वेरिएंट नि हाइबा खंगबा ngamle हाइना चीफ मिनिस्टर नोंगथोमम बिरेन सिंगाना फोंदोक्रे ngasi lampen pata leiba डायरेक्टोरेट ऑफ आयुषता मिनिस्ट्री ऑफ आयुषना एप्रूव तौरबा कोविड की एसिम्टोमेटिक अमसुंग कोविड लाइसेट असी नाबा होरकपा मतमदा सिजिनबदा ngakthokpa ngamba आयुष टैबलेट 64 मसक ताकपगी थौरमदा सरुक यादुना चीफ मिनिस्टर न वाफम असी फोंदोखिबनी हारी चीफ मिनिस्टर न मखा तारादुना हाइकिबदा हौजिक स्टेट असिदा कोविड लाइचेट असी कम्युनिटी ट्रांसमिशन की थाकता लेरकलिबा असिदा कोविड न नारबा मियोय कुल की सैंपल लौदुना मपांदा थादुना टेस्ट तौब मतमदा न्यू
Sample taraga nipan new delta variant ni haiba khangba ngamle hari state asida laichet asigi positive oiba masung sibagi chang wangliba si miyamna yamna section ba ama darkar oiri haina fongdokli ayush tablet humpuga mari asi angang singda hogjimaki oinade sihinabagi ayaba ministry na pidri adobu ahal singda nongmada tablet ani charabadi laichet asigi asymptomatic amadi positive oiba haurakpa matamda ngakthokpa ngami haina ayush ministry na approve tawbani hari State asida sandok COVID ki laichet asi new delta variant ni haiba khangba ngamlabanina home isolation tawriba miyoi singda tongan ba hidak makhal khara su hapsilagani lunana layer ahumgi face mask sijinnaba amadi hand sanitizer ningthina tawba amasung home isolation tawriba imung aduda lairiba positive oidaba miyoi kudimakna yamna section batangai fade haina fongdokli ayush ministry na approve tawraba ayush Humfungamari tablet makal ase akoi miyo bagi haksang de yamna kanaraba tongan ba pambi mari dagi polyherbal formulation gi makhada puthokpani hari hidak makal asi ayush department gi makhada miyamda fangan basu hauragani laichet asi ngakthokna ba akoi kudimak covid vaccination kapthoksi vaccination kapada miyamna saruk yabiyu haina su appeal tarokli COVID laina laisana awaba mayok nahali balang thabal kendra gi manung chana lairi balang thabal singthakta leiba kabui jati gi yumthong marfurom da lok sabha gi MP Dr. R. K. Ranjan Lusingdona MSME gi National Board Member Oriba Robin Blackley BJP Manipur Pradesh के Vice President Dongthombam Nimbus ST Morsa BJP Manipur Pradesh की President Langzangai Mani Kamai Lilong Imphal Municipal Council की हानगी काउंसिलर लमाबम लानमनी बीजेपी लंगथबाल मंडल की जनरल सेक्रेटरी सु ओइरेबा सकनारेबा आर्टिस्ट खुंबोम मयुम सौरजित ना चानाथंगदबा पोलम सिंह खुसिन नखरे हरी चेंगबेक मंगा थुम आलू हवाई मस्टर्ड ऑयल हैंड सैनिटाइजर अमदी फेस मास्क न सिंगबा तेंवांग पोलम सिंह अदु लंगथबाल सिंह तक कबुई खुलगी कम्युनिटी हॉल द पांगथोकिबा थौरम अमदा लंगथबाल सिंह तक रोमै क्लब की थौमी सिंगदा खुसिन नखिबनी हारी थौरम अदुदा क्लब की थोकपुरोय गौजांगलुंग अमरी लंगथबाल सिंह तक कबुई खुल वुमेन सोसाइटी की एडवाइजर नुमिले गांगमय यावना कोविड की SOP गांगना खुंजा सिंह सरुक याखी हाइना फोंगदोकले हौकिबा जुन निपानदा ऑल मणिपुर स्टूडेंट यूनियन MSU mayaloi sangda bom pokai henduna mahiroi khunaibu aki ekang pohon kibabu nipkona yamna kana yaning daba fongdorokli puarigi yamna luraba tanpam amada kumjali singama chamampan humpumanga gi August tang kunga nipanda manipuri singtam apunbagi mahiroi lup ama oina MSU linkhat khibani hari Haujiksu Manipur gi apunba mahirei lup oiduna li sangsina Manipur gi thogdo wato kaya mayok naduna mangjel thana sangsili hangana yenglu badali sing machamapan humpumanga gi chalam khongchat Armed Forces Special Power Act li sing machamapan yangkhani pan afaspa gi mayokta miyam gi ihaulam jingkhili sing machamapan marfu gi mitop miyan cha singna langoi chanduna yelhomi mutkhigadabagi kannaba ihauda mangjel thakibani Manipur के territorial integrity की कायदना बोहनबदा लौकिबा थौदांग अमदि inner line permit system ILP Manipur da चनाहना बोहनबदा मरुओइबा थौदांग ओइकिबा मसिदा सुनतना Manipur के लुरबा इशू कयादा मियाम की मंगजल थाना चटपा नन violent ओइमसुंग democracy ओइबा महिरे लुप अमगी ऑफिसता पोकायहनबा थौंग असि अमदि अकी एकंग थौगन खिबगी थबक असि यामना लाइबक थिबनी हाइना फोंगदोरकली Haukiba jungi tang tarada kangleipak nawa oiribi mahiroi su oibi nupi masa ama mangkre haina paukse da yoroklaba matungda jungi tang tara mathoida nauriba chahi tara matoi kakta ngariba angang asibu Rupesh Koba apokpa Chandramohan Koba South Delhi Betoni dagi laklaga kangzabi leirakta asanba kamada leiba asina magi bolero garida miyot mine chathadona nupi oibagi ijat tahan khiba ase haksina loboga lorena ngakpibam thoktraba maran langsin bani haina lawi hari Rupesh na sathakiba crime asida chenaram gani haina chingnaba magi mamanaba unspread asi wahang pahum chathaba matam chathanaba police na lakhatpa chumgani haina su fongdorakli
Uttarakhand lengakna Kumbh Mela manungda toksinaba COVID-19 test lak amarom pangthokhiba maral lereba lanagi lab singi mathakta FIR ama file taunaba Haridwar district ke administration da yathang tawthakre hari Kumbh Mela manungda Haridwar gi mapam mangada test pangthokhiba Delhi amadi Haryana dagi lab singi mathakta case file taunaba yathang ama pirakre haina lengaki wangangloi amana haikre Tamil Nadu ki Chief Minister M.K. Stalin na sagwasin numita haikiba lau singubagi law ahum hogdoknaba amadi National Eligibility Cum Entrance Test NEET cancel taunaba amasung new education policy gi matangda mahangna Prime Minister Narendra Modi ka khananai nakhiba leire hari Setu Samudra project amuk hana pakan abasu wari Watai Tokre Haina Mahagna Makatana Fongdokli Amadi Tamil Nadu gi Sakot Thorangi Damak Prime Minister Narendra Modi na Mateng Pirak Lagani Haibagi Thazaba Pirak Le Haina Su Palli Malem gi Oiba Saiteng India da Su Sauna Fangliba COVID-19 pandemic na Sahi Kudingi Pangtok Kiba Class 10 Amadi 12 ki exam cancel Tokraba Matung result Lautok na Bagi Matam Lab Kre Julai gi Kunda Class 10 gi aduga July kuntra mathoi dana class 12 ki exam result haidok lagani haina fongdok laduna yaribi makai mahiru singna nungai roi daba mong gi ohendana ba hotnagani haina su fongdorakli Chief Economy Advisor CEAKB Subramaniana lupa crore lising kuntraga mangagi budget allocation asigi mathakta lupa crore lakh Lupa crore listing tara mga dagi tadaba senfam ama amuk vaccination gidamak mathau tarak pa yai hari vaccination gidamak budgetary allocation asi hengat naba ham naba finance minister Nirmala Sitharaman na sem sadhana leire haina mahakna makata rakre Indiana 24/7 septa no magi in calculation lak marfug mari irai laina yoba ngami haina supalli Malem gi maming leireba lebak tara humdogi lusingba single rating da India ki Prime Minister Narendra Modi na sada humputoruk phangduna makok thongba oiri US, UK, Russia, Australia, Canada, Brazil, France amasung Germany yauna miyam gi online interview kaya tawduna Morning Council Koba channel asina malem gi lusingba singi rating leb ki bani hari anisuba mapamna Italy gi Prime Minister Mario Draghi na chada humpumanga amasung ahum suba mapamna Mexican President Andres Manuel Lopez Obrador na chada humpum doi fangduna ahum suba mapam kanki hari Malem gi khwaidagi expensive footballer ama oriba Paris Saint-Germain gi striker Neymar chahi asigi Tokyo Olympics ta Brazil gi damak saruk yaroi dauri coach Andre Jardin na Brazil gi oina Tokyo Olympics ta saruk jagadaba player sing list tholakpada Neymar gi maming yaurakhidre hari mahakhaknatana Neymar gi PSG teammate Marquinhos list aduda yaurakhidre hari Neymar na hojik chathariba Copa Cup ta asoba thaudang ama lauribani tournament asi pangjinna na sanabada player asida kudongcha daba kaya ama laibana list asida yaugdrabani haina Brazilian Football Federation Confederation CBF na fongdorakli panbayai sahi mangagi mamangda Maracanã sanakiba Olympics game ta Neymar na penalty kick amana Brazil na gold medal lauruk bada chauna mateng pangkibani haidi Moscow da pangtok libra Euro 2020 asigi fan zone COVID-19 case kaya lakpadagi athingba kaya thamkre felising amadagi henapun ba yararoi haina Russian capital gi mayor Sergei Sobyanin na ngasi fongdokre hari Sobyanin na haikibada numit karanida Moscow da COVID positive oiba masing asi lising ahum dagina lising tareta khangen hengalakle hanadagi saruk ahum hengat pa thengnare maram asina laichit asi section thorang oina Moscow da close dance hall amadi fan zone sing thingjilagani Moscow da leireba service industry worker punamakna vaccination kapthoknabasu Sobyanin na fongdorakli Hayengi rasi falmiyam da fizari hayengi oina mes rasi gi oina lanthum mayeng taba khudong tiba amasung makok thongba singdagi fajataba michai fangba numit ama oigedauri
Brisha Rasigi Oina Sendong Wangba Lantumda Sakotpa Nungaiba Fangba Numit Oigadauri Mithun Rasigi Oina Pukning Waba Kanadabada Koina Chatningba Amasung Kudong Tiba Nangba Adubu Penjaba Kharadi Fangba Numit Oigadauri Karkar Rasigi Oina Mai Pakpa Imung Manungi Awana Thokpa Haksang Nungaitaba Wakal Waba Numit Ama Oigadauri Singarasigi Oina Mai Pakpa Langay Hengatpa Nungaiba Penjaba Asa Sauba Numit Ama Oigadauri Kaina Rasigi Oina Lantumda Sakotpa Chabatumba Nungaiba Aki Amogi Amadi Firol Fangjaduna Penjaba Numit Oigadauri Tulla Rasigi Oina Lai Kurum Jaba Kudimakna Nungaijaba Numit Ama Oigadauri Brisik Rasigi Oina Tembang Kayana Sakotpa Yamna Nena Taba Numit Ama Oigadauri Dhanu Rasigi Oina Imung Manung Wakal Tinaba Kanaba Thabakta Yamkhatpa Paukta Kaya Fangba Numit Ama Oigadauri Makar Rasigi Oina Lan Chawkhatpa Pamjaba Chinjak Fangduna Nungaijaba Numit Ama Oigadauri Kumbarasigi Oina Nungaijaba Sarukna Yamdaba Aduga Awaba Sarukna Yamba Numit Ama Oigadauri Aroibada Minarasigi Oina Mai Pakpa Imung Manungi Wakal Tinaba Laibu Nungjaba Nungaiba Numit Ama Oigadauri Hauzilo Salakpada Maruiba Pausing Amukahan Miyamda Pizari Kulak Suba Digrajun Uprising Day Pangtuktuna Tawaina Ponta Pikraba Tauba Taragani Panda Ikai Kumnaba Utkre Education SK Order Misamda Awaba Pibani Haina Fongdorakli Loinana Manipur Sandogleba COVID License Asi New Delta Variant Ni Haiba Kangbangam Le Haina Chief Minister Nongtomam Birena Fongdokre Ngasigi oina pizariba pausing asiga loinana loijare Diamond Radio na namirang waram matamda fongba pause singdagi loktok saba maruiba pau miyamda pizaba tabiriba singbo amukahana kurumjari